ꯃꯌꯥꯝ ꯄꯥꯎ ꯑꯃꯁꯨ ꯄꯨꯔꯒ ꯂꯥꯛꯆꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯃꯌꯥꯝꯅꯁꯨ ꯈꯪꯕꯤꯕ ꯌꯥꯎꯔꯝꯒꯅꯤ ꯔꯣꯃꯥꯔꯤꯌꯣꯗꯣ ꯑꯗꯨꯗ ꯔꯣꯃꯥꯔꯤꯌꯣꯗꯣ ꯑꯗꯨꯗꯣ ꯁꯛꯈꯪꯗꯕ ꯈꯔꯅ ꯀꯔꯤ ꯍꯥꯏꯗꯤ ꯅꯣꯡꯃꯩ ꯐꯩꯕꯒꯟꯗ ꯀꯥꯞꯂꯒ ꯊꯥꯗꯕꯤꯔꯝꯃꯦ ꯌꯦꯡꯃꯤꯟꯅꯁꯤ मियोय अमा मखोंग कापलमले ngasi nungthil pung mari khare helakpada yairipok PS ki manung sanba pechi singlak ki khongnang makhongda masakhangdaba singna miyoy ama yetlom thangba mafaigal da nongmai maru ama kapsilaga hundoklamle press na phangba pawgi matung inna nongmaina kaplambadagi shoklaba miyoy adugi maming ke Romario 24 apokpa Romi kawi Impal S ki hangang mayai lekai dagi ni hairi mahak pu kanana kari maram gidama kaplamli bano haiba housing makki di khangbangam police na case ama lokhatle hairi Hariba Romario asi hana nasu nupi angang da crime kaya sathabadagi lupna farba matung sigumba nupi angang da sathaba crime asi matung amuk hanna tawraroi amadi karigumba makhata na tawba tarabadi party na piba serakta harauna lawsagani